Imphal East District ki Yaingang Pokpi, Santi Khongbal, Thamna Pokpi amadi Sabungkho Khunauda, Kuki Khulai Paibani Chingnaba Singna Pung Taragani Thuchupna Nongmei Amadi, Bom Kaya Kaptharaktuna attack Tourakhre. Attack adungarang numidang pung mapan rom taba matamdagi, Haidi Bakul Ahumasiga, Daknana Laiba Kang Pokpi District ki Manung Chanba, Kauni, Sangran, Faimol, Tuichin Amadi, Simon, Haidi Bakul Sing Asidagi Kaptharakibani Haidi. Kuki Khulai Paibani Chingnaba Sing aduna Kaptharakpa bom amadi Nongmei maru sing Maitai Khul Singgi yumlakte yaushilakhe. Khudakta mafam aduda laidiba Central Force, State Force amadi Maitai Khul ngakpa singgi maikaidagi su khut hanbadagi akanba maongda khuthoknakhe. Ngasi ayuk pung mapan henba fawba khuthoknakiba aduda maikai anigi marakta thoidokpa asok apangi pau yaude adubu Kuki Khulai Paibani Chingnaba Singgi attack aduna maram oiraga thamna pokpigi nupi angang kharadi manak nakpa safagadaba mafamda lainakhe. Amaromda ngarang numidangdagi hauduna chatharakliba attack aduga mari lainana thamna pokpi maira paibi singna phongdorakpagi matung inna Yaingang Pokpi gi manakta lairiba thamna pokpi sana sabi yauna lairiba khul sing asi Kuki khul singa yamna naknana laiba mafam singni hairiba mafam sing asida Central Force yauna security marang kaina lairabasu Kuki Khulai Paibani Chingnaba singna ngaihak laitana bom amadi Nongmei Kaptharaktuna laire. Asigumba attack ase boma famaduda duty tauriba Central Force sing asinasu thingba ngamdre hiram asida lainga ki mari lainaba singna akanba midyang changduna maikai adomda Kuki Khulai Paibani Chingnaba singna chatharakliba attack sing thingbiyo hairakle. Yumda painaba Kuki kay hani sahan abdo aduduna khara hanle hanbasida ista moisina yamna henjana kapsalakpadagi akoi bom kari kram yam jikape nongan ba bhause akoi se tobhum japam khangdana angang nubi akoi se koi chen chelaga warga khange ba adu laiga laingak sing jidagi mayam jidagi mateng je khara panghaninge do tobhum japam ju khangdre akoi je thabak su subam numong khangdre tha mapan tara haijale ko Sibau manung sidai akoi se angakpagi masakto ware khonje akoina thado achen giba matamda moidi hing hauradra akoi bukhaji tang yeng jangbi ba kai dawrge akoina so yamna wari ba se ngasi kana amatana khangbi ta batawna ngasi laithokpiri si kari maramgi no akoi yamna ware sidai na wani haini ngai laitre